Sesanda puthokani haidana hojiki hainariba maruaina koi GST gi bill yuafam musik panbada yaubiri aduga ani subada koi Manipur gi lairiba PR se masi extend tawna bagi yuafam yaubiri ana matang sigi wafam ani si matang ta ai mo mot kitang pijaningi maruaina koi gi GST se masi di koi gi mayamna hena hainaraga leire governing tax ena akoi yamna akoi gi unfair oiba aduga karbar macha tawjariba mioi sing aduga service sector da leiba mioi sing aduga punna yang pamieng da lepak sida leiriba miam punamakta yamna achoba potlum ma akoi gi kano tawba nandhaba akoi impose tawba adumba that kind of tax amane na adumaina lawjani masi central government sina housing laiba government sina hana mamang da su tawkhide the government singi matam da su tawkhide masi ate prithibi gi atop lepak sing da su sumaina tawba tax akoi tax ka mari laina ba hiramda akoi tongan ba expert kya na pi opinion natraga tongan ba information kya da yumpham wara kan da masi kya ta the India da masi GST gi wafam si aduma koi yamna kano moina chanaraga lei sigi matang si akoi handak monsoon session sida masi amuk hanna akoi khanna bagi tanja ma adu hojiki GST si amuk continuation tawba natraga tawdaba haiba adugi matanga debate amudi soidana la ane na dum lawe masi ya fafata madui matangda merit demerit adugi matangda loina na masina piriba akoi impact se siga mari leina bada parliament madugi khanna neina bagi potto makhakti andaki social reflection madu thorakani na satawi adu pass over tawdaba madu kamaina lakta haibduna tongana thamaga madudi parliament se ku number gi kanonina pass over tawdaba dugi pottu di number da famora kanda government na initiate torok pottu pass ki bagi pottu da dum thajabal lai adorga su madu faina traga fatti haiba yamna paksan grossly khana neina bagi tanja amal laigani haiba gi adugi asam di tawi aduga Manipur da ko gi PR continuation tawba se masiti akoi adum hana dagi akoi meyamna anticipation adum tawi haitare center da lairiba ko gi lengak sina Manipur da akoi lairiba popular government se masi akoi uthairaga center gi adumba administration PR se Manipur da lehlake haibagi makoi gi chapchaba nungi oiba phire pam khak leira kanda akoi gi state sida lairiba maru oina akoi gi miyam se aduga maru oina akoi gi BJP ruling party have tare ruling party ki MLA singche masai center da lairiba akoi lenga kilo sing musingche achoba namthak makhak tawero makhoi da lengak lehengani lengak samgani lengak semgani noi lengak se khoina uthaining dana uthaiba nate nakhoi masel ge marakta leadership ki crisis lakpa madu solve tawba ngamdaba dagi tangai phadana PRC impose tawbuni ga haibana singba tongan ba kaino myam kha center gi lo singba singmaru waina Amit Shah na koi Manipur gi lairiba kaino singsida sum nam tha ma sanaraga leibasi sigi posi am chauna sing na mami taeba ko ana center na ta segna Manipur da popular government ama leihanba pamamagadi matam da leire iba moigi BJP manungi leadership ki wathokse masi overnight ta solve toraga adum government se continuation tawramga da thabak neba government se continuation tawkhidaba aduga government si koi resign tawlaga PR thamjan base masi gi tangkaksi central Manipur da akoi PR thamba pame haibase nakai senga ba pot neba nakai senga ba pot se masi amuka moigi asengba motive asengba intention do losal la thamakanda noi masel gi marakta amuka leadership ki keno se masi solve tora aba duga center na sunoi masel gi marakta leiriba mayam si kana koi ware ba logani ka haibala singba tongan ba koi gi BJP ke legislature singsi ki marakta tongan myoi kya da leader pigani haibage thaja base center gi piram batai na khali pibaduna koi leader oibi ai haibagi moi thajaba confidence to adu laina bane na lawe ko aduna adugi thajaba do piraga akoi gi legislature singche yamna angang macha sanaba dawna
ꯌꯥꯝꯅ ꯅꯦꯝꯕ ꯊꯥꯛꯀꯤ ꯑꯗꯨꯝꯕ ꯄ꯭ꯂꯦ ꯑꯃ ꯌꯥꯝꯅ ꯅꯦꯝꯕ ꯊꯥꯛꯀꯤ ꯒꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯤꯗ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯟꯐ꯭ꯂꯤꯛꯁꯦ ꯃꯁꯤ ꯐꯖꯅ ꯔꯤꯖꯣꯜꯕ ꯇꯧꯗ꯭ꯔꯤꯕ ꯐꯖꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯁꯦ ꯃꯁꯤ ꯊꯝꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯋꯥꯏꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯃꯣꯏꯒꯤ ꯁꯔꯇꯟ ꯗꯤꯃꯥꯟ ꯈꯔ ꯊꯝꯃ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯀꯤ ꯌꯥꯎꯗꯕ ꯂꯩꯉꯥꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯑꯗꯨꯒ ꯅꯥꯒꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟꯁꯤꯡꯗꯒꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟ ꯑꯃ ꯀꯨꯀꯤ ꯃꯥꯏꯅꯁ ꯑꯣꯏꯕ ꯑꯗꯨꯝꯕ ꯒꯚꯔꯟꯃꯦꯟ ꯑꯃ ꯔꯤꯏꯟꯁꯇꯣꯜ ꯇꯧꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯇꯥꯒꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯊꯣꯔꯛꯏ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ